ꯅꯪꯒꯤ ꯁꯝꯗꯣ ꯁꯦꯝꯕꯤꯒꯦꯁꯦ ꯏꯇꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯐꯤꯉꯧ ꯁꯦꯠꯄꯁꯦ ꯏꯇꯥꯗ ꯌꯥꯝ ꯄꯛꯆꯩꯌꯦ ꯏꯇꯥꯁꯨꯅꯦ ꯏꯇꯥꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯂꯦꯝꯃꯦꯕ ꯑꯍꯣꯏꯕꯩꯔꯣ ꯑꯍꯣꯏꯕꯩꯅꯦ ꯑꯗꯣ ꯏꯇꯥꯒꯤ ꯁꯝꯗꯣ ꯑꯃꯨꯛ ꯁꯦꯝꯕꯤꯔꯛꯀꯦꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅꯅꯦ ꯄꯨꯡꯉꯧ ꯐꯅꯦꯛꯀ ꯁꯦꯠ ꯆꯥꯕꯁꯦ ꯄꯨꯟꯁꯤ ꯑꯍꯥꯟꯕꯅꯦꯕ ꯉꯁꯤꯗꯤ ꯏꯇꯥꯅ ꯑꯩꯕꯨ ꯄꯨꯛꯁꯦꯝ ꯁꯦꯝꯗꯣꯛꯄꯤꯔꯦ ꯍꯣ ꯑꯩꯁꯨꯅꯦ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯐꯥꯎꯔꯛꯈꯤꯕ ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯏꯇꯥꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯗ ꯒꯣꯕꯤꯟꯗ ꯈꯣꯏꯔꯝꯃꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯒꯣꯕꯤꯟꯗꯗ ꯕꯣꯔ ꯅꯤꯔꯨꯔꯁꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯏꯇꯥ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯪꯂꯨꯔꯕ ꯄꯥꯃꯦꯜꯁꯦ ꯃꯌꯣꯜ ꯆꯣꯡꯉꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯇꯥ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯩꯃꯥ ꯑꯩꯗꯤ ꯀꯩꯅꯣꯝ ꯀꯥꯎꯔꯦ ꯂꯩꯔꯝꯃꯨꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯉꯛꯄꯗ ꯃꯥꯒꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯗꯗꯤ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯏꯇꯥ ꯁꯦ ꯁꯤꯕꯤꯒꯦꯁꯦ ꯀꯩꯅꯣ ꯏꯇꯥ ꯑꯗꯨꯕꯨꯔꯣ ꯂꯤꯛꯅꯦ ꯑꯩ ꯁꯤꯔꯣꯏꯒꯦꯕ ꯑꯁ ꯁꯤꯗ ꯌꯥꯔꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕꯁꯦ ꯁꯤꯗꯕ ꯌꯥꯔꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯁꯦ ꯁꯤꯕꯤꯒꯦꯕ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯑꯣꯕ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯕ ꯑꯁ ꯏꯀꯥꯏꯕꯤꯅꯣ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ ꯍꯩꯃꯥ ꯑꯃꯁꯨ ꯋꯥꯠꯂꯤꯌꯦ ꯑꯁ ꯏꯇꯥ ꯑꯩ ꯁꯤꯔꯣꯏꯒꯦꯕ ꯁꯦ ꯁꯤꯗꯕ ꯌꯥꯔꯅꯤꯕ ꯁꯤꯗꯕ ꯑꯁ ꯌꯥꯔꯣꯏꯕ ꯌꯥꯔꯦꯕ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ ꯑꯌꯥ ꯁꯤꯗꯤ ꯅꯪꯉꯣꯟꯗ ꯆꯞ ꯆꯥꯏꯌꯦ ꯄꯛꯁꯨ ꯌꯥꯝ ꯄꯛꯆꯩꯌꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯑꯩꯅ ꯉꯁꯤ ꯏꯇꯥꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯤꯕ ꯂꯤꯛ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯦ ꯍꯦꯛ ꯂꯧꯊꯣꯛꯀꯦ ꯈꯜꯂꯛꯑꯕ ꯏꯇꯥꯒꯩꯒ ꯀꯥꯏꯅꯔꯤ ꯈꯪꯉꯨ ꯑꯩꯃꯛꯅꯦ ꯈꯟꯒꯗꯕꯅꯤꯀꯣ ꯁꯨꯡꯂꯧ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯁꯦ ꯐꯔꯦꯁꯦ ꯒꯣꯕꯤꯟꯗ ꯈꯣꯏꯔꯝꯕ ꯊꯦꯡꯈ꯭ꯔꯅꯤ ꯁꯦ ꯁ꯭ꯃꯥꯏꯂꯤꯡ ꯅꯣꯛꯑꯣꯕ ꯂꯥꯛꯑꯣ ꯖꯁ ꯂꯥꯛꯑꯣ ꯊꯦꯡꯉꯦꯕ ꯂꯥꯛꯑꯣ ꯑꯥꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯡ ꯃꯁꯛꯁꯦ ꯏꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯂꯤꯛꯂꯥꯏ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯏꯃꯥ ꯃꯥꯅ ꯀꯅꯥꯅꯣ ꯏꯃꯥꯟꯅꯕꯤꯅꯦ ꯍꯟꯗꯛꯇ ꯅꯧꯅ ꯈꯪꯅꯕꯅꯦ ꯏꯃꯥ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯗꯣ ꯏꯃꯥ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯑꯣ ꯗꯣꯛꯇꯔꯅꯦ ꯍꯥꯏꯕ ꯏꯇꯥ ꯂꯥꯛꯑꯣ ꯏꯃꯥꯗ ꯈꯣꯏꯔꯝꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯌꯥꯔꯦ ꯌꯥꯔꯦ ꯈꯣꯏꯔꯝꯖꯔꯤ
ꯑꯗꯨ ꯅꯈꯣꯏꯕꯨ ꯀꯩꯀꯩ ꯕꯣꯔ ꯅꯤꯔꯛꯑꯒꯦ? ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯖꯔꯒꯦꯅ ꯅꯤꯔꯝꯃꯤ꯫ ꯑꯗꯣ ꯂꯤꯛꯂꯥ ꯅꯪꯗꯤ ꯀꯔꯤ ꯅꯤꯔꯛꯑꯕ? ꯏꯃꯥ ꯑꯩꯕꯨꯔꯣ? ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯅꯤꯔꯝꯃꯦ꯫ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯒ ꯏꯃꯥ ꯍꯣꯏꯗ ꯂꯥꯛꯀꯗꯣꯏꯅꯦ, ꯑꯗꯨꯒ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯁꯥꯒꯗꯕ ꯂꯩ꯫ ꯑꯗꯣ ꯂꯥꯛꯀꯦꯀꯣ ꯏꯃꯥ? ꯍꯣꯏꯅꯦ ꯂꯥꯛꯎꯅꯦ ꯂꯥꯛꯎꯅꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯣ꯫ ꯏꯇꯥ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯣ ꯂꯤꯛꯂꯥꯏ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯔ ꯃꯥꯜꯂꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯦ꯫ ꯑꯩꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯏꯃꯧ ꯑꯣꯏꯅꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯅꯪꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯇꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ, ꯏꯃꯥꯗꯤ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏꯕ, ꯅꯁꯥꯗꯣ ꯌꯥꯝ ꯐꯦꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯞꯅ ꯊꯧ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯁꯦ ꯇꯥꯟꯅꯔꯨꯔꯒꯦꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ? ꯀꯌꯥꯝ ꯂꯨꯕ ꯊꯕꯛ ꯂꯩꯔꯒꯦ? ꯏꯁ, ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯂꯣꯏ ꯉꯥꯡꯈꯠꯂꯗꯅ꯫ ꯑꯝꯇ ꯔꯤꯂꯦꯛꯁ ꯇꯧꯋꯣ꯫ ꯀꯩ ꯈꯟꯅꯁꯦꯕ? ꯀꯩꯅꯣ ꯍꯥꯏꯔꯣ? ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯑꯩꯅ ꯆꯦꯟꯅꯗꯨꯅ ꯁꯨꯝ ꯂꯩꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯏꯃꯤ ꯅꯠꯇꯅ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯦ꯫ ꯑꯁ ꯌꯥꯔꯦꯕ, ꯅꯪꯒꯤ ꯅꯃꯤꯗꯣ ꯑꯩꯅꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ? ꯌꯥꯔꯕ꯭ꯔꯕ? ꯑꯁ, ꯅꯪꯅꯗꯤ ꯐꯥꯒꯤ ꯇꯧꯔꯤꯕ, ꯑꯩꯅꯗꯤ ꯁꯣꯝꯗ ꯍꯨꯃꯥꯡ ꯄꯥꯈꯠꯂꯤꯕ꯫ ꯍꯣ, ꯍꯨꯃꯥꯡꯗꯣ ꯄꯥꯈꯠꯂꯨꯔꯅꯣꯕ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯍꯨꯃꯥꯡꯗꯣ ꯑꯩ ꯇꯩꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯪꯁꯤꯗꯤ꯫ ꯑꯗꯣ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣꯕ ꯍꯥꯏꯔꯣ? ꯁꯦ ꯍꯥꯏꯌꯣ ꯃꯤ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯃꯄꯥꯗꯣ ꯑꯣꯐꯤꯁ ꯑꯃꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯣꯏꯒꯤ ꯒ꯭ꯔꯦꯗ 3ꯀꯤ ꯁ꯭ꯇꯥꯐ ꯈꯔ ꯍꯧꯖꯤꯛ ꯀꯧꯔꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯍꯥꯞꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯗꯨꯗ ꯅꯪꯁꯨ ꯈꯔ ꯆꯦꯟ ꯈꯣꯠꯇꯨꯅ ꯇꯧꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ꯫ ꯐꯕꯨꯗꯤ ꯐꯕ, ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯝꯕ ꯋꯥꯆꯛ ꯋꯥꯅꯣꯝꯒꯤ ꯊꯕꯛꯇꯨꯗꯤꯅꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ, ꯑꯗꯨꯒ ꯋꯥꯅꯣꯝꯅꯕ ꯁꯦꯜꯁꯨ ꯂꯩꯖꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯗꯤꯅꯦ ꯑꯦꯛꯖꯥꯝ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯅꯤꯡꯕꯅꯦ꯫ ꯑꯗꯨꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯊꯕꯛ ꯑꯃ ꯇꯧꯕꯩ ꯌꯥꯕꯩ ꯆꯥꯟꯁ ꯐꯪꯉꯤꯗꯨꯁꯨꯅꯦ ꯌꯥꯝ ꯐꯩꯌꯦ꯫ ꯊꯕꯛ ꯇꯧꯅ ꯑꯦꯛꯖꯥꯝꯗꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯑꯕ꯫ ꯍꯣꯏꯕ, ꯑꯗꯨꯁꯨ ꯆꯨꯝꯃꯦꯕ꯫ ꯑꯗꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯣꯕ? ꯑꯁ, ꯀꯣꯛꯀꯁꯦ ꯆꯥꯏꯔꯖꯥꯠꯅꯤ꯫ ꯑꯩꯅ ꯇꯧꯖꯔꯣꯏ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯌꯥꯗꯦꯕ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯇꯨꯏꯁꯟꯗ ꯑꯩꯅ ꯆꯠꯇꯕ ꯑꯃ꯫ ꯑꯁ ꯉꯥꯏꯈꯣꯁꯦ, ꯅꯪꯅ ꯈꯟꯕꯗ ꯆꯥꯎꯔꯥꯛꯄ ꯀꯌꯥꯃꯨꯛꯀꯤ ꯃꯑꯣꯡ ꯃꯥꯟꯒꯦꯕ? ꯈꯪꯗꯦ, ꯑꯩꯅ ꯉꯝꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯦ꯫ ꯑꯗꯣ ꯑꯇꯩꯗꯨꯗꯤ ꯁꯥꯔꯗꯨꯅ ꯇꯧꯕꯤꯒꯦ ꯁꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯥꯔꯗꯨꯅ ꯅꯪꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤꯗꯨꯗꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯐꯔꯦꯅꯦ, ꯑꯩꯅ ꯉꯝꯕ ꯀꯂꯦꯛꯁꯟ ꯈꯔ ꯇꯧꯔꯒꯦ꯫ ꯑꯗꯣ 10 lakhsꯃꯨꯛ ꯄꯤꯔ ꯌꯦꯡꯉꯁꯤꯔꯥ? ꯑꯁ, ꯌꯥꯝꯃꯟꯗ꯭ꯔꯣ? ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯀꯔꯞꯁꯟ ꯂꯩꯇ꯭ꯔꯦꯅ ꯚꯣꯏꯁꯇꯗꯤ ꯄꯨꯡꯂꯥꯎ ꯂꯥꯎꯅꯩ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯏꯁꯤꯅꯤ꯫ ꯅꯣꯏ ꯁꯥꯔꯗꯨꯗ ꯍꯥꯏꯅꯔꯒ ꯌꯦꯡꯉꯣꯅꯦ, 10 lakhsꯇꯨꯗꯒꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏꯅ꯫ ꯑꯗꯨꯗ ꯌꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯦ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯊꯕꯛꯇꯨꯅ ꯈꯟꯗ꯭ꯔꯗꯤ ꯁꯦꯜꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯁ, ꯑꯗꯨ ꯍꯥꯟꯅ ꯈꯜꯂꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯑꯁ, ꯑꯩ ꯍꯨꯃꯥꯡꯒ ꯀꯥꯡꯉꯦꯗ꯫ ꯍꯣ, ꯍꯨꯃꯥꯡꯗꯣ ꯀꯥꯡꯉꯨꯔꯅꯣ, ꯂꯥꯏꯕꯛ ꯌꯦꯡ ꯇꯥꯔꯦꯗꯅ꯫ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯋꯦ, ꯏꯄꯥ ꯄꯥꯈꯠꯂꯦꯕ꯫ ꯍꯣ, ꯄꯥꯈꯠꯂꯨꯅꯨ ꯏꯇꯥ, ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯗꯣ ꯃꯥꯁꯨ ꯌꯥꯝ ꯐꯕꯅꯦ꯫ ꯑꯗꯨꯒꯅꯦ, ꯃꯥꯁꯨ ꯑꯩ ꯎꯕꯗ ꯁꯥꯎꯔꯛꯇꯣꯏꯅꯤ꯫ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ?
ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯥꯁꯨ ꯁꯨꯃꯥꯏꯅꯒ ꯗꯦꯠ ꯇꯧꯕꯁꯦ ꯍꯩꯅꯗꯕꯅꯦ ꯑꯗꯨꯗꯤ ꯗ꯭ꯔꯣ ꯆꯠꯂꯦꯅꯦ ꯇꯣ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄ ꯂꯥꯛꯑꯦꯗꯣ ꯑꯁ ꯑꯗꯨꯏꯗ ꯑꯩꯗꯤ ꯃꯤꯡꯒꯁꯦ ꯇꯤꯡ ꯇꯤꯡ ꯆꯣꯡꯉꯦꯕ ꯑꯩꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩ ꯀꯧꯁꯜꯂꯛꯀꯦꯀꯣ ꯃꯥꯂꯦꯝ ꯁꯣꯝꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯄ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦ ꯇꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯑꯩ ꯖꯨꯁ ꯍꯥꯏꯔꯛꯀꯦ ꯐꯝꯃꯣ ꯇꯣ ꯑꯩꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤꯗꯨꯅꯦ ꯃꯃꯤꯡꯅꯅꯦ ꯅꯨꯡꯉꯣꯟꯕꯤ ꯗꯣꯛꯇꯔ ꯅꯨꯡꯉꯣꯟꯕꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯃꯕꯨꯛꯀꯁꯦ ꯊꯤ ꯐꯈ꯭ꯔꯖꯥꯠꯅꯦ ꯅꯪꯒ ꯃꯁꯛ ꯈꯪꯅꯍꯟꯒꯦꯅ ꯅꯪ ꯀꯧꯔꯤꯅꯦ ꯁꯦ ꯈꯪꯅꯧꯋꯣꯕ ꯄ꯭ꯂꯤꯖ ꯃꯥꯂꯦꯝ ꯈꯪꯅꯧꯋꯣ ꯃꯤ ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯉꯣꯟꯕꯤ ꯑꯩ ꯈꯪꯖꯔꯦ ꯑꯩꯒꯤ ꯅꯨꯃꯥꯂꯦꯝ ꯑꯩꯁꯨ ꯈꯪꯖꯔꯦ ꯑꯩꯅ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯈꯪꯗ꯭ꯔꯗꯤ ꯑꯗꯣ ꯂꯤꯛꯂꯥꯏ ꯅꯣ ꯉꯁꯤꯗꯤꯅꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯑꯝꯇ ꯌꯥꯗꯦ ꯏꯇꯥꯒ ꯑꯩꯒꯅꯅꯦ ꯂꯣꯏ ꯉꯥꯡꯒꯗꯕ ꯑꯁ ꯂꯤꯛꯂꯥꯏ ꯍꯩꯃꯥ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯇꯨ ꯑꯩꯒꯤ ꯏꯇꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯣꯕ ꯃꯁꯛꯀꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ ꯌꯦꯡꯉꯣ ꯍꯥꯏꯕꯅꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯇꯤꯛꯁꯨ ꯌꯥꯝ ꯆꯥꯔꯕ ꯍꯥꯏꯗꯤ ꯅꯪꯁꯨ ꯗꯣꯛꯇꯔ ꯃꯥꯁꯨ ꯗꯣꯛꯇꯔ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯃꯥꯂꯦꯝ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥꯏ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯇꯧꯔꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯄ꯭ꯂꯤꯖ ꯃꯥꯂꯦꯝ ꯉꯁꯤꯗꯤꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯗꯧꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯑꯩ ꯋꯥꯔꯧꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯗꯧꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯩꯕు ꯍꯥꯠꯄꯩ ꯄꯥꯞ ꯄꯨꯒꯗꯧꯅꯤꯀோ ꯂꯤꯛꯂꯥꯏ ꯀꯩꯅꯣ ꯏꯇꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯒꯤꯗꯃꯛ ꯏꯇꯥꯅ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯕ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯔꯤꯕ ꯁꯣꯔꯤ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯅꯪ ꯁꯥꯎꯅꯨꯀꯣ ꯃꯥꯂꯦꯝ ꯄ꯭ꯂꯤꯖ ꯋꯥꯔꯤ ꯁꯥꯎꯋꯣꯕ ꯑꯩꯒꯤ ꯏꯇꯥꯁꯦ ꯅꯨꯡꯁꯤꯅ ꯑꯝꯇ ꯀꯧꯋꯣꯕ ꯄ꯭ꯂꯤꯖ ꯃꯥꯂꯦꯝ ꯗꯣꯛꯇꯔ ꯅꯨꯡꯉꯣꯝꯕꯤ ꯗꯣꯛꯇꯔ ꯍꯥꯏꯕꯤꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯏꯇꯥ ꯅꯪꯁꯨꯅꯦ ꯏꯇꯥꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯝꯇ ꯄꯥꯊꯕꯤꯌꯣꯕ ꯑꯗꯣ ꯑꯩ ꯀꯣꯜ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯃꯥꯂꯦꯝ ꯄ꯭ꯂꯤꯖ ꯋꯥꯔꯤ ꯁꯥꯋꯣꯕ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯏꯇꯥ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦꯀꯣ ꯁꯣꯝꯁꯤ ꯑꯩꯒ ꯐꯝꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯕꯁꯤꯗ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯔꯤ ꯉꯥꯡꯒꯗꯕꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯁꯣꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯇꯥꯅ ꯂꯤꯕꯗꯒꯤ ꯂꯣꯏꯅ ꯈꯪꯖꯔꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅꯒ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯐ꯭ꯔꯦꯟꯗꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯁꯛ ꯈꯪꯅꯧꯅ ꯀꯧꯔꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤ ꯂꯪꯊꯕꯥꯜꯗꯒꯤꯅꯤ ꯁꯣꯝꯒꯤꯅ ꯃꯥꯂꯦꯝ ꯀꯧꯕꯅꯦ ꯑꯣ ꯃꯥꯂꯦꯝ ꯍꯥꯏꯕ ꯗꯣꯛꯇꯔ ꯃꯥꯂꯦꯝ ꯃꯥꯒꯤꯅ ꯗꯣꯛꯇꯔ ꯑꯣ ꯅꯨꯡꯉꯣꯟꯕꯤ ꯗꯣꯛꯇꯔ ꯅꯨꯡꯉꯣꯟꯕꯤ ꯃꯤꯡꯗꯤ ꯇꯥꯖꯕ ꯀꯨꯏꯔꯦ ꯂꯤꯛꯂꯥꯏꯅ ꯇꯝꯕꯗꯒꯤ ꯂꯣꯏ ꯈꯪꯖꯔꯦ ꯑꯗꯣ ꯂꯤꯛꯂꯥꯏ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯅꯤꯁꯨ ꯑꯩꯈꯣꯏꯅꯤ ꯊꯣꯛꯄ ꯀꯥꯏꯗꯅꯣ ꯀꯣꯏꯔꯨꯁꯤꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯔꯦ ꯀꯩꯅꯣ ꯀꯣꯏꯔꯨꯔꯁꯦ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯅꯤꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯍꯥꯏꯗꯣꯛꯈꯤꯒꯦ ꯂꯥꯛꯑꯣ ꯂꯤꯛꯂꯥꯏ
ꯂꯤꯛꯂꯥꯏ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯏꯇꯥ ꯂꯩꯍꯧꯀꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧꯀꯣ ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯕꯨꯛ ꯈꯨ ꯐꯕꯅꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯁꯤꯗꯅꯦ ꯃꯥꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯑꯁꯨꯝꯅ ꯍꯤꯡꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨꯃꯛ ꯑꯩꯁꯨ ꯀꯌꯥꯔꯛ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯅꯪꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤꯁꯤꯅꯤ ꯄꯣꯛꯑꯕꯗꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯦ ꯁꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯂꯤꯛꯂꯥꯏ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯀꯩꯅꯣꯕ ꯑꯗꯨꯕꯨꯔꯣ ꯗꯥ ꯄꯥꯔꯤ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯏꯃꯥꯟꯅꯕꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯃꯁꯛ ꯈꯪꯅꯍꯟꯒꯦ ꯇꯧꯕ ꯑꯗ ꯃꯣꯏ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯧ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯗꯗꯤ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯗꯥ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯔ ꯍꯥꯏꯔꯛꯏꯗꯣ ꯗꯥ ꯄꯥꯔꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯃꯁꯛ ꯈꯪꯅꯍꯟꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯐꯥꯎ ꯗ꯭ꯔꯣꯞ ꯇꯧꯔꯝꯕ꯭ꯔꯣ ꯌꯥꯔꯅꯤ ꯗꯥ ꯄꯥꯔꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯍꯧꯒꯦ ꯏꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛ ꯉꯥꯏꯈꯤꯗꯣꯏꯅꯦ ꯑꯗꯣ ꯅꯪ ꯅꯊꯟ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯌꯥꯅꯤꯗ ꯗꯥ ꯄꯥꯔꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯌꯥꯔꯦ ꯗꯥ ꯄꯥꯔꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯒꯦꯀꯣ ꯂꯤꯛꯂꯥꯏ ꯂꯩꯕ꯭ꯔꯣ ꯂꯤꯛꯂꯥꯏ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯤꯛꯂꯥꯏ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯂꯤꯛꯂꯥꯏ ꯑꯝꯇ ꯊꯣꯛꯂꯛꯑꯣ 이봉호나 까나? ꯁꯣꯝ ꯂꯤꯛꯂꯥꯏꯒꯤ ꯏꯃꯥꯅꯤꯀꯣ 마니 릭라이기 마마니. 아도 이자부 까리 하닝ꯕꯅꯣ? 이마 ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝ ꯀꯧꯋꯦ ꯀꯨꯏꯔꯦ ꯅꯆꯥꯒ ꯂꯤꯛꯂꯥꯏꯒ ꯈꯪꯅꯖꯔꯛꯄ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯊꯃꯣꯏ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯏꯃꯥ ꯂꯤꯛꯂꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ ꯅꯆꯥ ꯂꯤꯛꯂꯥꯏꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ 이마 ꯂꯤꯛꯂꯥꯏꯕꯨ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ 이마 아이기 이자디 독터ꯁꯨ ꯅꯠꯇꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯅꯠꯇꯦꯗꯣ 이봉호가 ꯂꯝꯕꯥ ꯄꯥꯕꯗꯅꯦ 이자가 ꯌꯥꯝ ꯆꯥꯟꯅꯗꯦ ꯃꯁꯤ ꯌꯥꯝ ꯊꯥꯖꯗ꯭ꯔꯁꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯄ ꯅꯃꯥꯗꯨꯗꯅꯦ ꯍꯪꯉꯨꯆꯣ ꯅꯃꯥꯗꯨꯗ ꯍꯪꯉꯨꯆꯣ 이마ꯅꯦ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯅꯪꯁꯨ ꯆꯠꯂꯣꯀꯣ 이마 ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯋꯣ 이마 ꯑꯩꯗꯤ ꯍꯣꯔꯦꯟ ꯕꯔꯊꯗꯦ ꯀꯅꯥꯒ ꯆꯠꯃꯤꯟꯅꯅꯤ ꯃꯥꯏ ꯍꯧꯅꯕꯤ ꯆꯠꯇ꯭ꯔꯦ ꯍꯦꯛꯇ ꯁꯥꯎꯔꯛꯇꯣꯏꯅꯤ ꯕꯔꯊꯗꯦꯅꯤꯅ ꯉꯟꯅ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯀꯅꯥꯒ ꯆꯠꯃꯤꯟꯅꯗꯣꯏꯕ ꯃꯥꯂꯦꯝꯗꯗꯤ ꯍꯥꯏꯔꯔꯣꯏꯗ ꯐꯔꯦ ꯊꯣꯏꯕꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯒꯦ ꯃꯥꯒ ꯆꯠꯃꯤꯟꯅꯔꯒꯦ ꯍꯜꯂꯣ ꯂꯤꯛꯂꯥꯏ
ꯀꯔꯤ ꯂꯩꯔꯦꯒꯦ? ꯊꯣꯏꯕ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯍꯥꯏꯔꯣ, ꯀꯩ ꯂꯩꯒꯦ ꯍꯦꯛꯇ ꯍꯥꯏꯔꯣ. ꯑꯗꯨꯕꯨꯔꯣ, ꯍꯣꯔꯦꯟꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯏꯚꯅꯤꯡꯗ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯒꯦ ꯇꯧꯕ. ꯏꯚꯤꯅꯤꯡ? ꯀꯨꯏꯔꯣꯏꯌꯦ, ꯉꯥꯏꯍꯥꯛꯇꯅꯦ. ꯑꯔꯥꯞꯄꯗ ꯅꯠꯇꯦꯗ. ꯀꯨꯏꯒꯨꯝꯁꯦ, ꯊꯨꯅ ꯍꯜꯂꯛꯁꯦꯕ. ꯂꯤꯛꯂꯥꯏ, ꯌꯥꯕꯨꯗꯤ ꯌꯥꯕꯅꯦꯕ. ꯑꯗꯨꯗ ꯑꯩ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯕ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯆꯠꯇꯤ ꯌꯥꯝ ꯆꯠꯃꯤꯟꯅꯅꯤꯡꯉꯦꯕ. ꯑꯣ, ꯊꯕꯛ ꯂꯩꯌꯦꯕ. ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯍꯣꯏ, ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯅꯣꯝꯒ ꯆꯠꯃꯤꯟꯅꯔꯒꯦ. ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ. ꯑꯩ ꯌꯥꯗ ꯇꯧꯕꯅꯦꯕ. ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ? ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ. ꯂꯩꯁꯅꯥ, ꯍꯩꯃꯥ, ꯆꯪꯉꯛꯑꯣ. ꯍꯦꯄꯤ ꯕꯔꯊꯗꯦ ꯂꯩꯁꯅꯥ. ꯊꯦꯡꯛ ꯌꯨ. ꯆꯪꯉꯣ, ꯂꯥꯛꯑꯣ. ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯒꯤꯐ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯦ. ꯀꯩꯗꯧꯕꯩ ꯂꯩꯔꯛꯏꯅꯣ? ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ. ꯏꯆꯝ ꯆꯝꯕꯅꯤꯗ. ꯐꯝꯃꯣ. ꯀꯩꯅꯣ, ꯅꯪꯒꯤꯁꯤꯕꯨ ꯉꯜꯂꯤꯕ꯭ꯔꯣ? ꯅꯃꯥꯟꯅꯕꯤꯁꯨ ꯑꯝꯇ ꯂꯥꯛꯄ ꯎꯗꯦ. ꯑꯁ, ꯏꯃꯥꯟꯅꯕꯤꯒ ꯏꯍꯩ ꯍꯥꯏꯗ꯭ꯔꯦꯗ. ꯑꯩꯈꯣꯏ 4-5 ꯈꯛꯇꯅꯦ. ꯑꯩꯈꯣꯏ ꯗꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯑꯦꯕ. ꯕꯔꯊꯗꯦꯒꯁꯦ ꯇꯧꯕ ꯌꯥꯔꯣꯏꯅ ꯉꯥꯡꯕꯁꯤꯅ. ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯔꯕꯅꯦ. ꯑꯦ, ꯗꯥꯇꯣꯝꯕꯨ ꯊꯣꯛꯂꯛꯑꯕꯣ? ꯑꯣ, ꯊꯣꯛꯂꯛꯑꯦ. ꯀꯅꯥꯒꯤ ꯕꯔꯊꯗꯦꯒꯁꯦ ꯋꯦꯁꯇꯔꯟꯒꯤ ꯃꯇꯧ ꯇꯝꯃꯤꯅꯤ, ꯋꯥꯔꯦꯝ ꯊꯧꯔꯦꯝꯅꯤ, ꯀꯦꯛ ꯀꯛꯄ ꯈꯣꯠꯄ ꯌꯥꯔꯣꯏ, ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ, ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯗ ꯃꯩꯔꯥ ꯀꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯒꯦꯗꯤ ꯌꯥꯏ. ꯀꯦꯛꯀꯤ ꯃꯍꯨꯠꯇꯅꯅꯦ, ꯀꯕꯣꯛ ꯍꯩꯕꯣꯛ ꯂꯩꯔꯒ ꯆꯥꯃꯤꯟꯅꯧ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ, ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏꯅ ꯂꯥꯟ ꯇꯧꯔꯤꯅꯦꯃꯤ. ꯒꯨꯗ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ. ꯗꯥꯇꯣꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦꯕ. ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯦ. ꯃꯤꯒꯤ ꯃꯤꯇꯧ ꯇꯝꯕꯗꯅꯦ, ꯂꯝꯖꯦꯟ ꯇꯥꯅ ꯂꯩꯔꯕꯅꯦ. ꯅꯪꯖꯨꯕ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯦ. ꯑꯩꯗꯤ ꯏ ꯀꯥꯗꯅ ꯉꯔꯥꯡꯗꯒꯤ ꯀꯞꯄꯤ. ꯏꯃꯥꯟꯅꯕꯤ ꯈꯔ ꯂꯥꯞꯄꯁꯤꯡꯗꯣ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯦ. ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯖꯜꯂꯕꯅꯦ. ꯑꯩ ꯋꯥꯗꯤ ꯗꯥꯇꯣꯝꯅ ꯍꯥꯏꯗꯣ ꯈ꯭ꯋꯥꯏ ꯆꯨꯝꯃꯦ ꯍꯥꯏꯁꯤꯅꯦ. ꯍꯣꯏ, ꯏꯕꯦꯝꯃꯗꯤ ꯕꯔꯊꯗꯦꯗꯤ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯗꯅ. ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯝꯇ ꯈꯪꯉꯔꯣꯏ. ꯍꯣ, ꯑꯗꯨꯕꯨꯔꯣ, ꯑꯩꯗꯤꯅꯦ ꯕꯔꯊꯗꯦ ꯅꯨꯃꯤꯠꯁꯦ ꯕꯔꯇ ꯇꯧꯋꯦ. ꯍꯥꯏꯗꯤ ꯆꯔꯥ ꯍꯦꯜꯂꯦꯕ. ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯗ ꯂꯥꯏ ꯈꯣꯏꯔꯝꯃꯒꯅꯦ, ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯗ ꯑꯃꯨꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯖꯔꯣꯏ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯖꯒꯦꯅꯅꯦ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤꯕ. ꯑꯣ, ꯐꯔꯦ. ꯑꯩꯁꯨꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏ ꯗꯥꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤꯅꯦ, ꯁꯥꯎꯕ ꯈꯔ ꯐꯔꯛꯇꯅ ꯀꯕꯣꯛ ꯍꯩꯕꯣꯛꯀꯁꯦ ꯂꯩꯔꯨꯔꯤꯅꯤ. ꯑꯗꯨꯒ ꯂꯥꯁꯇꯅꯦ, ꯕꯣꯔꯥꯁꯨ ꯍꯧꯔꯦ, ꯁꯤꯡꯖꯨꯁꯨ ꯃꯌꯥꯝ ꯁꯨꯔꯦ. ꯍꯣꯔꯦꯟ ꯀꯕꯣꯛ ꯍꯩꯕꯣꯛꯁꯦ ꯆꯥ ꯂꯣꯏꯔꯒꯅꯦ, ꯁꯤꯡꯖꯨꯗꯣ ꯑꯃꯨꯛ ꯆꯥꯖꯦꯕ. ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ. ꯑꯗꯣ ꯑꯩꯗꯤ ꯊꯦꯡꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯏꯊꯟꯗꯅꯦꯕ ꯂꯥꯛꯏꯁꯦ. ꯅꯪꯁꯨ ꯅꯣꯏ ꯍꯦꯔꯣ ꯗꯣꯛꯇꯔꯗꯣ ꯍꯧꯔꯒ ꯂꯥꯛꯃꯤꯟꯅ ꯌꯥꯏꯅꯦ. ꯂꯩꯁꯅꯥ, ꯍꯦꯄꯤ ꯕꯔꯊꯗꯦ. ꯁꯦ, ꯅꯪꯒꯤ ꯐꯤ ꯑꯃ ꯄꯨꯔꯛꯄꯅꯦ. ꯊꯦꯡꯛ ꯌꯨ. ꯂꯥꯛꯑꯣ, ꯁꯣꯝꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯍꯣꯏ. ꯑꯁ, ꯑꯩꯅꯗꯤ ꯊꯦꯡꯉꯦꯅ ꯍꯨꯞ ꯂꯥꯛꯏ. ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝ ꯉꯜꯂ ꯂꯩꯔꯝꯃꯦꯅ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯌꯥꯝꯗꯦꯗ. ꯑꯩꯈꯣই 4-5 ꯈꯛꯇꯅꯦ. ꯑꯃꯈꯛꯇ ꯉꯥꯏꯔꯦ. ꯑꯗꯨ ꯉꯥꯏꯃꯤꯟꯅꯔꯁꯦꯕ. ꯂꯩꯁꯅꯥ! ꯍꯩꯃꯥ, ꯂꯩꯁꯅꯥ! ꯂꯥꯛꯑꯦ. ꯍꯦꯄꯤ ꯕꯔꯊꯗꯦ. ꯊꯦꯡꯛ ꯌꯨ. ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯌꯧꯔꯛꯏꯁꯦ ꯎꯔꯕ? ꯑꯩꯈꯣꯏ ꯃꯔꯤꯁꯤꯅ ꯂꯣꯏꯔꯕꯣ? ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯅ? ꯑꯗꯨꯗꯤ ꯍꯧꯔꯁꯦ. ꯉꯁꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯪꯉꯛꯇ꯭ꯔꯦꯅꯦ. ꯀꯅꯥꯅꯣ? ꯑꯗꯨꯕꯨꯔꯣ? ꯅꯪꯅ ꯃꯥꯟꯅꯕ꯭ꯔꯕ? ꯅꯠꯇꯦꯕ, ꯑꯩꯈꯣꯏ ꯍꯦꯔꯣꯅꯦꯕ. ꯑꯁ, ꯗꯥꯊꯣꯏ! ꯃꯁꯤꯗꯤꯕ ꯍꯦꯛ ꯀꯧꯗ꯭ꯔꯤꯈꯩ ꯂꯥꯛꯑꯔꯣꯏꯗꯝꯅꯤ. ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯤ. ꯃꯥꯒ ꯂꯥꯛꯑꯣ, ꯈꯪꯅꯕ ꯆꯪꯉꯨꯁꯦ ꯃꯤ. ꯑꯁ ꯌꯥꯔꯦ, ꯊꯥꯗꯣꯛꯑꯃꯤ. ꯂꯥꯛꯑꯣ, ꯆꯪꯉꯨꯁꯦ ꯃꯤ. ꯅꯪꯁꯤꯗꯤ. ꯑꯗꯨ ꯐꯝꯃꯣ. ꯑꯗꯨꯗꯤ
ꯃꯤ ꯁꯨꯔꯕꯅꯤꯅ ꯍꯧꯔꯁꯤꯀꯣ ꯍꯧꯔꯁꯦ ꯍꯧꯔꯁꯦ ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯉꯥꯡꯅꯕꯁꯤꯗꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯝꯇ ꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯗꯣ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯆꯥꯈꯤꯗꯧꯅꯤ ꯍꯣꯏ ꯑꯩꯃꯨꯛ ꯆꯪꯖꯔꯛꯀꯦ ꯅꯥꯊꯣꯏ ꯊꯨꯅ ꯆꯪꯉꯛꯎꯀꯣ ꯊꯨꯅ ꯆꯪꯉꯛꯑꯣ ꯍꯥꯏꯁꯤꯅꯤꯀꯣ ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯗꯤꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯕꯥꯔꯗꯦꯅꯦ ꯂꯥꯛꯏꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩꯅꯗꯤ ꯄꯣꯛ ꯅꯨꯡ ꯆꯥꯔꯣꯒꯦꯅ ꯕꯤꯌꯔꯒ ꯊꯛꯊꯔꯣꯒꯦ ꯀꯥꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯪꯅ ꯀꯕꯣꯛꯑꯣ ꯀꯩꯌꯣ ꯑꯩꯗꯤꯀꯣ ꯌꯥꯝ ꯊꯤ ꯏꯀꯥꯏ ꯍꯥꯏꯁꯤꯅꯤ ꯑꯣ ꯃꯊꯪꯅꯦ ꯔꯦꯁꯇꯨꯔꯦꯟꯗꯅꯦ ꯑꯣꯐꯔ ꯇꯧꯔꯒꯦ ꯑꯁ ꯇꯥꯅꯤꯡꯗꯦ ꯕꯥꯔꯗꯦꯗꯕ ꯁꯤꯕꯨ ꯁꯤꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯄꯣꯠꯊꯣꯛꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯤꯇꯧ ꯇꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯕꯣꯛ ꯍꯩꯕꯣꯛ ꯆꯥꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪꯅ ꯀꯦꯛꯀꯤ ꯃꯍꯨꯠꯇ ꯀꯕꯣꯛ ꯑꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯁꯥꯎꯔꯛꯑꯣꯔꯕ ꯑꯁ ꯁꯥꯎꯗ꯭ꯔꯤꯉꯩꯗ ꯁꯤ ꯑꯝꯇ ꯆꯥꯎꯁꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯁꯤꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯊꯦꯡꯀ꯭ꯌꯨ ꯂꯤꯛꯂꯥꯏ ꯍꯥꯎꯇ꯭ꯔꯕꯕ ꯌꯥꯝ ꯍꯥꯎꯋꯤ ꯏꯕꯦꯝꯃ ꯅꯪꯒꯤꯁꯤꯅꯕꯨ ꯐꯥꯔꯁ ꯇꯥꯔꯦ ꯑꯩꯅꯦ ꯐꯥꯔꯁ ꯇꯥꯔꯁꯨꯅꯦ ꯁꯨꯃꯥꯏꯅꯗꯤꯅꯦ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯔꯣꯏ ꯑꯗꯣ ꯍꯥꯎꯇ꯭ꯔꯕꯕ ꯅꯪꯕꯨ ꯍꯥꯎꯕꯩꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯪ ꯕꯥꯔꯗꯦꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯖꯩ ꯁꯨꯃꯥꯏꯅꯒ ꯁꯨꯡꯇꯧ ꯍꯦꯛ ꯇꯧꯖꯔꯣꯏ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯁꯨ ꯆꯥꯔꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯄꯨꯡ 6 ꯇꯥꯔꯦꯕ ꯏꯊꯟꯗꯒ ꯂꯥꯛꯄ ꯑꯣꯏꯕꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯔꯣ ꯊꯤꯜꯍꯟꯒꯦꯕꯨ ꯊꯤꯟꯕꯤꯌꯨ ꯌꯥꯔꯣꯏꯅꯦ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯂꯩꯁꯅꯥ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯂꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ ꯂꯤꯂꯥꯏ ꯑꯩ ꯊꯤꯜꯂꯝꯃꯨꯔꯦ ꯂꯤꯂꯥꯏ ꯌꯥꯔꯅꯤꯗ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯂꯤꯂꯥꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯊꯣꯏꯕ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯎꯅꯔꯤꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯂꯤꯂꯥꯏ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯩꯆꯜꯗꯣ ꯕꯤꯌꯔꯗꯣ PM ꯊꯛꯁꯤ ꯀꯩꯅꯣ ꯑꯁ ꯑꯩꯈꯣꯏꯗ ꯇꯥꯔꯗꯤ ꯅꯪ ꯑꯩ ꯐꯨꯗꯅ ꯁꯤꯔꯅꯤꯌꯦ ꯄꯦꯜꯂꯦꯍꯦ ꯅꯪꯒꯤ ꯕꯥꯔꯗꯦꯁꯤꯗꯤꯕ ꯑꯩꯈꯣꯏ ꯍꯦꯔꯣꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯟꯖꯤꯜꯂꯛꯇꯕꯅꯦ ꯑꯩ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯃꯔꯥꯏ ꯁꯨꯝꯖꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯆꯪꯉꯣ ꯏꯕꯦꯝ ꯑꯩꯅ ꯊꯤꯔꯨꯗꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯊꯨꯅ ꯆꯪꯉꯛꯀꯦꯕ ꯑꯩ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯌꯥꯝ ꯈꯝꯕꯟ ꯆꯥꯎꯏꯅꯣ ꯌꯦꯡꯉꯨꯅꯦ ꯊꯣꯏꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯀꯩꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯇꯧꯕꯇꯕꯨ ꯃꯔꯨꯞ ꯑꯃꯒꯤ ꯁꯦꯡꯂꯕ ꯃꯔꯤ ꯈꯪꯕꯤꯗꯕ ꯀꯅꯥꯅꯗꯤ ꯅꯪ ꯑꯩꯕꯨꯁꯨ ꯂꯥꯟꯅ ꯎꯈꯤꯕ ꯌꯥꯏ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯁꯨ ꯇꯟꯖꯥ ꯑꯃꯗꯤ ꯆꯥꯗ꯭ꯔꯕꯅꯤ ꯐꯔꯦ ꯂꯨꯍꯣꯡꯕꯗ ꯁꯣꯏꯗꯅ ꯏꯟꯚꯥꯏꯠ ꯌꯧꯍꯟꯕꯤꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯆꯠꯆꯔꯒꯦ ꯂꯤꯛꯂꯥꯏ
ꯈꯜꯂ ꯃꯥꯜꯂꯦ ꯊꯣꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯅ ꯉꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯤꯔꯛ ꯇꯤꯟꯕꯗꯤ ꯉꯝꯗꯦꯗꯅ ꯃꯤꯀꯨꯞꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯊꯣꯏꯕ Hais, ifun fulida. Hai mama, ai chale hai. Ai dukan da uta tho ki ge. ꯑꯍꯟ ꯇꯥꯛꯅ ꯌꯥꯝ ꯆꯥꯔꯦ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ Kananu ibunga, kari hai kya? Ai di thenga bani ne. ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯃꯅꯨꯡꯗ ꯍꯦꯛꯇ ꯍꯪꯉꯒꯦ ꯊꯣꯡ ꯑꯝꯇ ꯍꯪꯕ Kari no ne sibo. Kari no ni theng ka. ꯌꯥꯅꯤ ꯌꯥꯅꯤ ꯉꯥꯛꯇꯅꯤ Ai ibunga na hangi bu kananu. ꯇꯨ ꯁꯤ ꯌꯨꯝꯁꯤꯗꯅꯦ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯝꯇ ꯍꯪꯕꯤꯔꯝꯃꯣ ꯂꯩ ꯂꯩꯇꯦꯅ ꯑꯝꯇ ꯍꯪꯕꯤꯔꯝꯃꯣ Oh, ibunga na hangi silik lara. ꯑꯁ ꯀꯣꯊꯗꯅ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯐꯤꯡꯉꯤꯁꯤꯒ ꯑꯝꯇ ꯍꯪꯕꯤꯔꯝꯃꯣꯕ Nasaktuga, taksi khasi sum masak khang da ba. Nangu managa ai isa ka hang na. Hey, nasaktu yeng ni de ne. Chalo. Salam dai kholam dai si de ne. Ai saura kani ko. ꯃꯄꯥꯅꯦꯕ ꯁꯥꯎꯕꯤ ꯌꯥꯗ꯭ꯔꯦꯀꯣ ꯏꯀꯨꯕꯣꯛ ꯁꯥꯎꯕꯤ ꯌꯥꯗꯦꯀꯣ ꯄꯥꯕꯨꯡ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯈꯔ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯈꯔ ꯐꯤꯡꯅ ꯂꯥꯛꯄ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯍꯨꯔꯥꯟꯕ ꯑꯅꯤꯈꯛ ꯂꯩꯌꯦ ꯃꯗꯨ ꯆꯪꯉꯝꯒꯗ꯭ꯔꯅ ꯆꯦꯛ ꯇꯧ ꯂꯥꯛꯏꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯂꯤꯛꯂꯥꯏꯗꯣ ꯂꯩꯕ꯭ꯔꯥꯅ ꯑꯃꯨꯛꯇ ꯍꯪꯕꯤꯔꯝꯃꯣ Hey, nang matoi nara. Nang matoi nara ba. Nang si usitri nang sa. ꯄꯥꯕꯨꯡ ꯁꯥꯎꯕꯤꯅꯨ ꯀꯩꯗꯧꯔꯒꯦ ꯅꯆꯥꯒꯗꯤ ꯂꯤꯛꯂꯥꯏꯒ ꯐꯖꯅ ꯈꯪꯅꯔꯕ ꯍꯥꯏꯗꯤ ꯌꯥꯅꯖꯔꯦ ꯍꯥꯏꯖꯔꯤꯕ ꯑꯩ ꯉꯍꯥꯃꯨꯛꯁꯨ ꯂꯥꯛꯆꯔꯝꯃꯝꯅꯦ Kari, yana ba. ꯍꯣꯏ Nangu maga ai isa ga yana ba. Hai, ibe ba. Kana lai. Mama, tholo law ne. Amuta tholo law ne. ꯐꯪꯈ꯭ꯔꯕ ꯃꯄꯥ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩ ꯂꯣꯏꯔꯦꯗꯅ Hai, noibu imung tu kai dawri he. Tholo dana. ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ Hai. ꯑꯗꯨ ꯀꯅꯥ ꯂꯥꯛꯑꯣꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ Hai, kau tholo dana. 이ቤ마 따브라 낭보 오빠한테 ꯄꯥꯕꯨꯡ 돌아오네 ꯁꯣꯔꯤ 시 누팜 자세 까나노 Asigi dupa masa sine ai ni I kari se. Nasa nu pi do tu kau tholo ba. 이ቤ마 암때 돌아오네 낭보 암때 돌아 그이동나라게 방모 빠붕 낭보 Ai I yam kai ko nu pi. 바보 ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ Hai, asinang kamai khane. Kamai khane ke ba. Aso yam ni ikai khang ta nu pa si bo kamai khang ne mi no mi. 아시는 모이 빠붕도 그이 해레이노 모이 빠붕 이마 바보 ꯌꯥꯔꯦꯁꯦ ꯃꯤ ꯇꯥꯔ ꯐꯖꯗꯦꯕ ꯑꯩ ꯆꯠꯍꯟꯈ꯭ꯔꯒꯦꯕ Asuk sakot ta ba. Ikai ba khang ta nu pa si bo nang kamai na khang ne mi no ba. Kamai khang ne mi no hai bne. 바보 바보 진짜 이문 부셔봐 바보 Khang ne nang. 이문데 상지세 ꯑꯣ ꯃꯥꯏ ꯒꯣꯗ ꯅꯣꯏ ꯅꯄꯥꯁꯤꯁꯨꯅꯦ ꯃꯊꯣꯡ ꯆꯥꯗꯕꯖꯥꯠꯅꯤ ꯍꯦ ꯌꯥꯔꯦ ꯋꯥꯁꯦ ꯃꯈꯥ ꯇꯥꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯂꯦꯝꯅ ꯆꯠꯍꯧꯔꯣ ꯑꯗꯨꯒꯅꯦ ꯃꯁꯤꯃꯁꯨ ꯈꯪꯉꯣ ꯃꯇꯨꯡꯗꯅꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯍꯦꯛ ꯇꯥꯔꯛꯑꯕ ꯁꯣꯝ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯦ ꯅꯨꯄꯤꯅꯅꯦ ꯋꯥ ꯉꯥꯡꯕꯗ ꯅꯈꯣꯛꯇꯣ ꯌꯥꯝ ꯄꯣꯡꯉꯅꯨ ꯍꯦ ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯁꯤ ꯀꯥꯎꯔꯕꯕ ꯇꯧꯅꯨ ꯊꯋꯥꯜꯗ ꯆꯤꯡꯅꯈꯤꯕ ꯃꯤ ꯑꯃꯇꯅꯦ ꯑꯐꯕ ꯑꯝꯇ ꯑꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗ ꯑꯣꯏꯕ ꯉꯝꯃꯤꯁꯤ ꯈꯪꯉꯨ ꯑꯩꯅ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯏꯪꯗꯅ ꯀꯩꯗꯧꯕꯅꯣ 낙사의 구이 짤로 타다 누피 어르겠으네 능 좀 왜 하도거니까 할로바 뭐시 미었네 헤이 하누비 자 누피 씨 일로 그래 나래요. 나마고 멋있는 강이 왕창을 껴나. 아둑 저것도 봐. 헤이, 나래요. 빅라이
ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯄꯥꯃꯦꯜ ꯁꯣꯔꯤ ꯉꯥꯏꯈꯣ ꯃꯤꯅꯨꯔ ꯐꯖꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯁꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯟ ꯆꯥꯅꯔꯨꯕ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩ ꯆꯠꯆꯔꯒꯦ ꯗꯥꯁꯅꯥ ꯎꯅꯕꯤꯔꯕ꯭ꯔꯣ ꯁꯣꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯗꯥꯁꯅꯥꯗꯒꯤ ꯂꯣꯏꯅ ꯇꯥꯖꯔꯦ ꯑꯩꯗꯤ ꯅꯣꯏ ꯗꯥꯁꯅꯥꯒꯨꯝꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯃꯤꯅꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯌꯦ ꯁꯣꯝꯒ ꯁꯥꯟꯅꯒꯗꯕ ꯐꯔꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯟꯅꯔꯁꯤ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯕꯨꯡꯉꯣ ꯂꯥꯛꯇꯤ ꯂꯩꯇꯅ ꯅꯪꯅ ꯀꯧꯔꯕ ꯑꯣꯏꯅ ꯂꯥꯛꯇꯕ ꯌꯥꯎꯈ꯭ꯔꯕꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯕ ꯂꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦ ꯁꯤ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯆꯨꯞ ꯊꯛꯄ ꯌꯧꯔꯝꯒꯅꯤ ꯑꯁ ꯊꯛꯑꯣꯏꯕ ꯂꯥꯎꯁꯦ ꯑꯁ꯭ꯋꯥꯏꯗ ꯐꯝꯃ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯁꯤ ꯂꯥꯎ ꯀꯔꯤꯅꯣ ꯃꯥ ꯇꯧꯏꯁꯨ ꯁꯦ ꯁꯤꯗ ꯉꯥꯛꯇ ꯐꯝꯁꯤꯁꯦ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯑꯩꯁꯦ ꯂꯥꯛꯄꯒꯅꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯦ ꯑꯁ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯏꯁꯨ ꯏꯀꯥꯏꯔꯛꯑꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯅꯠꯇꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯈꯠꯅ ꯆꯩꯅꯕꯤꯁꯨ ꯇꯧꯔꯕꯕ ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯁ꯭ꯋꯥꯏ ꯊꯣꯡꯒꯥꯜꯗꯅꯦ ꯅꯨꯄꯥ ꯑꯃ ꯀꯣꯏꯂꯥꯎ ꯂꯥꯎ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯈꯨꯠ ꯁꯥ ꯈꯔ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯂꯥꯁꯇꯅꯦ ꯑꯩꯅ ꯀꯥꯕꯨ ꯈꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯣꯏ ꯂꯩꯔꯝꯃꯦꯃꯤ ꯑꯁꯤꯗꯔꯕ ꯑꯁꯥꯏꯗꯔꯕ ꯍꯣꯏꯃꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯆꯟꯅꯨꯄꯤ ꯂꯤꯛꯂꯥꯏꯗꯣ ꯅꯪ ꯃꯁꯛ ꯈꯪꯅꯕ꯭ꯔꯕ ꯍꯣꯏꯅꯦ ꯂꯤꯛꯂꯥꯏ ꯍꯥꯏꯒꯨꯝꯁꯨ ꯇꯧꯕꯅꯤꯅꯦ ꯑꯩꯅꯗꯤ ꯐꯖꯅ ꯈꯪꯕ ꯅꯠꯇꯦꯗ ꯁꯤꯁ ꯃꯆꯤꯟꯁꯦ ꯊꯤꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯒ ꯊꯤꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯂꯣꯠꯄ ꯌꯥꯔꯣꯏ ꯈꯪꯉꯕꯣ ꯑꯩ ꯂꯣꯏ ꯈꯪꯉꯕꯖꯥꯠꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯅ ꯅꯠꯇꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯤꯅꯣꯕ ꯑꯩ ꯅꯣꯏ ꯈꯪꯉꯦꯕ ꯅꯉꯣꯟꯗ ꯂꯤꯂꯥꯏ ꯐꯣꯟ ꯇꯧꯔꯛꯏꯗೋ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯂꯧꯈꯤꯅꯦꯕ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯈꯪꯖꯤꯟꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯑꯩꯅ ꯁꯪꯒꯥꯏ ꯒꯥꯏꯅ ꯍꯥꯏꯈ꯭ꯔꯤꯗꯨꯒ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯍꯦ ꯅꯔꯥꯏꯕ ꯐꯔꯝꯅꯤ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯏꯆꯟꯅꯨꯄꯤ ꯂꯤꯂꯥꯏꯗꯣ ꯌꯥꯝ ꯊꯤ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯃꯁꯛ ꯍꯥꯏꯔꯦ ꯐꯖꯔꯦ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯨꯅꯦ ꯐꯨꯜ ꯑꯞꯇꯨꯇꯦꯠ ꯃꯥꯃꯗꯣ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯗꯅꯦ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯕꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯣꯏ ꯁꯥꯏ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯀꯥꯟꯗꯤ ꯏꯕꯨꯡꯉꯣ ꯉꯥꯎꯁꯟꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤ ꯑꯣꯏꯅ ꯂꯧꯁꯟꯅꯕ ꯇꯧꯔꯁꯤ ꯑꯁ ꯀꯗꯥꯏꯗꯤ ꯋꯥꯔꯤꯅꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯛꯇ ꯑꯁ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯅꯪꯒꯤ ꯊꯕꯛ ꯀꯥꯏꯗ ꯍꯥꯏꯅꯗꯅ ꯂꯣꯏꯔꯝꯅꯤ ꯑꯁ ꯅꯣꯏ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯊꯕꯛꯇꯣ ꯑꯩ ꯇꯧꯗꯤ ꯇꯧꯅꯤꯡꯗꯕꯅꯤ ꯍꯣꯏ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯊꯕꯛ ꯀꯥꯏꯁꯦ ꯂꯥꯏꯅꯒ ꯐ꯭ꯔꯤꯗ ꯊꯥꯗꯔꯕ ꯖꯥꯠ ꯅꯠꯇꯦ ꯂꯦꯝꯅꯒ ꯆꯪꯕ ꯅꯠꯇꯦꯕ ꯁꯦꯟ ꯇꯤꯡꯉꯤꯅꯤꯅꯦ ꯈꯪꯉꯕ ꯁꯦꯜ ꯊꯨꯝꯒ ꯄꯤꯅꯕ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯍꯩ ꯃꯑꯣꯡꯁꯦ ꯑꯩ ꯈꯪꯅꯕ ꯍꯣꯠꯅꯔꯒꯦ ꯍꯦ ꯊꯃꯣꯏ ꯅꯪꯁꯨ ꯉꯁꯤꯗꯤ ꯁꯣꯟꯊꯔꯛꯀꯅꯨꯀꯣ ꯂꯝꯂꯥꯟ ꯃꯃꯥꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯅꯪ ꯆꯥꯡꯌꯦꯡ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯝꯇ ꯈꯥꯝꯕꯤꯌꯨ ꯀꯔꯤ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣꯅ ꯍꯥꯏꯒꯦ ꯇꯧꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦꯗ ꯑꯩꯅ ꯇꯧꯔꯤ ꯐꯤꯕꯝꯁꯤꯒ ꯁꯣꯝꯁꯤꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕ ꯖꯥꯠꯅꯤꯅ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯗ ꯌꯥꯕꯤꯗꯦꯕ
ꯌꯥꯔꯅꯤ ꯈꯣꯡ ꯆꯠꯆꯔꯒꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯒ ꯆꯠꯃꯤꯟꯅꯕꯗ ꯑꯎꯕꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯅ ꯇꯧꯕꯅꯤ ꯃꯤꯅ ꯈꯟꯅꯤꯡꯕ ꯈꯟꯖꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯈꯟꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯂꯥꯛꯑꯣ ꯊꯤꯟꯖꯔꯝꯃꯒꯦ ꯑꯗꯣ ꯏꯁꯥꯅꯗꯤ ꯌꯥꯔꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯀꯣꯐꯤ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯌꯥꯅꯤ ꯆꯪꯉꯝꯃꯣ ꯃꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄꯩꯕꯨ ꯑꯩꯉꯣꯟꯗ ꯀꯣꯐꯤ ꯊꯛꯁꯤꯌꯦꯅꯦ कहीं मसी लेमिसिना अदो तांदी चारे वारी फजन लेंदरगे मोइकी कर थवा दो मुले मति कमाई तोबा होइने असोदे लेबम दिंगुने नंग अस छे अंगोन दो माइजलानी यारे बुंगो आई लेबो यंगुरगे चलो लाय न थंदरा कमाई सिलेमिनोबा नंग न थंदरा ꯑꯁ ꯅꯪꯅ ꯑꯃꯨꯛ ꯀꯗꯣꯝ ꯇꯩꯅꯣ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣꯕ ꯅꯪꯕꯨ ꯊꯋꯥꯟꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯥ ꯅꯠꯇꯦ ꯊꯋꯥꯟ ꯌꯥꯎꯔꯛꯄ꯭ꯔꯥꯕ ꯍꯥ ꯊꯋꯥꯟ ꯌꯥꯎꯔꯛꯄ꯭ꯔꯥꯕ ꯀꯅꯥꯅꯣ ꯊꯋꯥꯟ ꯍꯥꯏꯕꯣ ꯆꯠꯂꯣꯕ ꯑꯝꯇ ꯀꯥꯟꯅꯄꯣꯠꯇꯤ ꯆꯠꯂꯒꯦ ꯅꯪ ꯀꯣꯐꯤ ꯑꯅꯤ ꯁꯨꯏꯁꯤꯕꯨ ꯑꯃꯅ ꯀꯅꯥꯏꯅꯣꯕ ꯁꯤ ꯑꯃꯁꯦ ꯑꯩ ꯊꯛꯇꯣꯛꯑꯒꯦ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯃꯤ ꯅꯪ ꯅꯨꯡꯁꯤꯗꯅ ꯇꯧꯕꯅꯦꯕ 시당 턱부터 깎아게 봐. 낭세 미우시 트레네. 페이페이. 레르모. 까이드노. 시누 비지디. 하이 누파. 그이노 마이 샤워 작리라. 헤라. 그다이 니 샤워보노다. 아이고 나버드다. 하라우바나. 노 파자나 불러지가 해라메. 쉬. 커피가 샤. 말레르미니. 타카이오 이보. 아시네 그마이 또봐. 라오. 커피 타우스 라오. ꯑꯩ ꯊꯛꯑꯔꯣꯏꯗ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯃꯤ ꯅꯪ ꯑꯗꯨꯝ ꯊꯛꯑꯣ ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯂꯥꯛꯑꯣ ꯀꯩꯗꯅꯣ ꯑꯉꯧꯕꯔꯣ ꯇꯧꯏꯁꯤꯕꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯀꯣꯐꯤ ꯊꯛꯁꯦ ꯑꯉꯧꯕꯅꯤꯗ ꯃꯣꯏꯅꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨꯅꯤ ꯕ꯭ꯔꯣ ꯀꯧꯖꯔꯅꯤꯄꯥ ꯀꯥꯏꯗꯒꯤꯅꯣ ꯑꯪꯀꯜꯅꯤ ꯀꯩꯅꯣ ꯑꯪꯀꯜꯒ ꯈꯪꯅꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯝ ꯇꯥꯟ ꯆꯥꯟꯅꯗꯅꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯍꯦꯛ ꯊꯦꯡꯅꯔꯦ
ꯑꯗ ꯁꯨꯝ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯒꯦꯅ ꯍꯦ ꯑꯉꯥꯡꯅꯦ ꯅꯣꯏ ꯑꯪꯀꯜꯁꯦ ꯁꯥꯎꯔꯛꯑꯗꯤꯅꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯆꯠꯂꯣ 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 ꯅꯣꯏ ꯆꯠꯍꯧꯔꯣꯕ ꯅꯣꯏ ꯑꯪꯀꯜꯒ ꯑꯩꯈꯣꯏꯅꯤꯅꯦ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯍꯧꯒꯦ ꯇꯧꯅꯤ ꯆꯠꯂꯣꯃꯤ ꯑꯦ ꯑꯩ ꯈꯪꯉꯦ ꯁꯕꯥꯟꯁꯤ ꯎꯕꯗ ꯈꯪꯉꯦꯕ ꯌꯨꯝ ꯁꯥꯕ ꯅꯤꯄꯥ ꯁꯣꯏꯔꯝꯒꯅꯤꯁꯦ ꯅꯣꯏ ꯌꯨꯝ ꯁꯥꯗꯧꯕ ꯂꯩꯕ꯭ꯔꯣ ꯍꯥ ꯃꯥ ꯁꯥꯍꯟꯒꯦ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯁꯥꯒꯗꯕ ꯂꯩꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥꯕꯤꯌꯨꯀꯣ ꯁꯥꯕꯤꯗ ꯌꯥꯗꯦꯀꯣ ꯑꯪꯀꯜ ꯁꯥꯕꯤꯗ ꯌꯥꯗꯦ ꯌꯥꯏꯌꯦ ꯅꯣꯏꯒꯤꯁꯨ ꯌꯨꯝ ꯁꯥꯒꯗꯕ ꯂꯩꯔꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯥꯕꯤꯒꯦꯕ ꯍꯥꯏꯗꯤ ꯖ꯭ꯋꯥꯔꯒ ꯀꯟꯅ ꯍꯥꯏꯔꯛꯄꯗꯅꯦ ꯅꯣꯏ ꯏꯃꯨꯡꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯅꯜꯂꯒ ꯁꯤꯅꯕ ꯀꯩꯅꯣꯅꯦ ꯀꯩꯅꯤꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯪꯀꯜꯁꯦ ꯀꯣꯏꯋꯣ ꯁꯝꯂꯥꯡꯉꯣ ꯋꯥꯔꯤꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯊꯅꯔꯔꯣꯏꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯜꯂꯁꯦꯕ ꯑꯩꯈꯣꯏꯅꯦ ꯅꯣꯏ ꯑꯪꯀꯜꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯍꯧꯒꯦꯕ ꯑꯣꯀꯦ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯩꯒ ꯑꯃꯨꯛ ꯁꯥꯟꯅꯒꯗꯕꯅꯤꯀꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯑꯪꯀꯜ ꯈꯨꯠ ꯑꯃ ꯁꯣꯛꯆꯒꯦ ꯉꯥꯏꯔꯤꯕꯅꯤꯅꯦ ꯅꯤꯄꯥ ꯀꯩꯗꯧꯔꯒꯦ ꯅꯤꯄꯥ ꯊꯥꯗꯣꯛꯎꯅꯦ ꯊꯥꯗꯣꯛꯎꯅꯦ ꯑꯪꯀꯜ ꯍꯣꯏ ꯅꯪꯗꯤ ꯌꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯄꯥꯏꯕꯤꯔꯦ ꯄꯥꯏꯍꯜꯂꯨꯅꯨ ꯁꯤ ꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯕꯦꯂꯥꯕꯇꯤ ꯇꯣꯠꯄꯒꯤ ꯃꯦꯆꯤꯟꯅ ꯆꯞꯈꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕꯁꯦ ꯑꯪꯀꯜ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯅꯤꯄꯥ ꯀꯥꯏꯗ ꯌꯥꯝ ꯐꯔꯦꯁꯦ ꯁꯤ ꯑꯝꯇ ꯐꯝꯃꯨꯁꯦ ꯁꯤꯗ ꯐꯝꯃꯨ ꯑꯁꯤ ꯃꯈꯣꯏ ꯆꯣꯡꯕꯁꯤ ꯎꯕ꯭ꯔꯥ ꯑꯁꯤ ꯃꯈꯣꯏ ꯆꯣꯡꯕꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯩ ꯈꯨꯠꯁꯦ ꯄꯥꯏꯈ꯭ꯔꯦ ꯍꯥ ꯃꯦꯆꯤꯟꯅ ꯆꯥꯛ ꯆꯞꯁꯟꯕꯗꯧ ꯇꯧꯋꯦꯕ ꯑꯁꯤ ꯁꯛ ꯑꯁꯤꯅ ꯍꯣꯏꯕ ꯁꯤꯅꯦꯕ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯤꯁꯤ ꯎꯕ꯭ꯔꯥ ꯅꯨꯄꯤ ꯃꯃꯥꯡꯗ ꯐꯥꯎ ꯁꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯦꯔꯥ ꯑꯩ ꯇꯧꯒꯦꯁꯦ ꯈꯟꯕꯤ ꯍꯧꯖꯤꯛ ꯑꯝꯇ ꯅꯩꯈꯥꯏꯌꯨ ꯅꯤꯄꯥ ꯄꯟꯖꯥ ꯇꯧꯒꯦ ꯏꯇꯧ ꯄꯥꯝꯕꯨꯡꯁꯤꯗ ꯑꯩꯈꯣꯏ ꯉꯥꯎꯖꯔꯤꯕꯅꯦ ꯌꯦꯡꯀꯣ ꯑꯩ ꯇꯧꯒꯦ ꯅꯪꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯕ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯑꯦ ꯑꯩ ꯇꯣꯝꯇ ꯍꯨꯟꯗꯣꯛꯑꯝꯃꯒꯦ ꯍꯥꯏꯔꯣ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯗ꯭ꯔꯣꯞ ꯈꯛꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯕꯨꯔꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯁꯨ ꯑꯝꯇꯪꯒ ꯗ꯭ꯔꯣꯞ ꯇꯧꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕ ꯁꯣꯝꯁꯦ ꯌꯥꯝ ꯐꯥꯎꯏ ꯍꯥꯏꯔꯤꯅꯦ ꯈꯨꯠꯀꯥꯁꯤ ꯌꯥꯝ ꯂꯤꯡꯉꯦ ꯍꯥꯏꯔꯤꯅꯦ ꯄꯟꯖꯥ ꯑꯝꯇꯪ ꯇꯧꯁꯦꯕ꯭ꯔꯣ ꯃꯈꯣꯏ ꯆꯦꯜꯂꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯇꯧꯈꯤꯗꯣꯔꯦ ꯌꯥꯝ ꯅꯥꯔꯦ ꯌꯦꯡꯕꯗꯅꯦ ꯈꯪꯉꯦꯕ ꯅꯀꯣꯏꯌꯨ ꯅꯔꯥꯡꯉꯣ ꯒꯨꯟꯗꯥ ꯁꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯌꯥꯔꯣꯏ ꯄꯟꯖꯥ ꯇꯧꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯁꯣꯝꯁꯦ ꯐꯨꯗ ꯀꯣꯔꯅꯔꯁꯤꯗ ꯂꯥꯛꯑꯒ ꯇꯣꯔꯅꯥꯃꯦꯟ ꯇꯧꯒꯦ ꯈꯟꯕꯤꯔꯤꯁꯤꯕꯣ ꯃꯐꯝꯁꯤꯕꯨ ꯁ꯭ꯄꯣꯔꯠꯁ ꯒꯦꯝ ꯃꯐꯝ ꯑꯣꯏꯅ ꯎꯕꯤꯔꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯅꯪꯁꯨ ꯏꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯁꯤ ꯅꯤꯄꯥꯁꯤ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯗꯦꯃꯤ ꯉꯥꯎꯔꯕ꯭ꯔꯕꯣ ꯅꯪꯕꯣ ꯅꯠꯇꯦ ꯅꯤꯄꯥ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯗꯅ ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ ꯋꯥꯔꯤꯁꯤ ꯇꯦꯟꯖꯜꯂꯁꯤ ꯀꯗꯥꯏ ꯅꯪꯒꯤ ꯑꯣꯄꯟ ꯆꯦꯂꯦꯟꯖꯇꯣ ꯄꯥꯃꯦꯜ ꯒꯨꯗ ꯕꯣꯏ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯊꯨꯗꯦꯛ ꯇꯥꯔꯦꯕ ꯑꯁ ꯑꯩꯗꯤꯕ ꯇꯧꯈꯤꯗꯣꯔꯦ ꯇꯧꯔꯛꯑꯅꯤ ꯄꯥꯃꯦꯜ ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ ꯄꯥꯃꯦꯜ Tommy Pamela. Mai yaroy kan sarora. Just now. Lao ba? Masih lupa sih. Udah sih kok. Hai Dipa, ya adre hai. Dari rumah ini, kayak kerja na.
ꯌꯦꯡꯉꯨꯁꯦ ꯍꯣꯏ ꯌꯥꯝ ꯊꯦꯡꯒꯗ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯑꯗꯨꯗ ꯁꯤꯗ ꯂꯥꯛꯏꯁꯤꯒꯤ ꯃꯔꯝꯕꯨ ꯑꯗꯨꯕꯨꯔꯣ ꯆꯤꯡꯁꯤꯒꯤ ꯐꯖꯕꯁꯨ ꯌꯦꯡꯃꯤꯟꯅꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯗꯥ ꯁꯅꯥꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯁꯣꯝꯒꯤ ꯃꯤꯡ ꯍꯦꯛ ꯍꯦꯛ ꯀꯧꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯗꯥ ꯄꯥꯃꯦꯜ ꯍꯥꯏꯅ ꯀꯧꯖꯒꯦ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯤ ꯌꯥꯏꯗ ꯁꯣꯝꯅ ꯀꯧꯅꯤꯡꯕ ꯃꯤꯡꯒꯧ ꯑꯃ ꯀꯧꯕꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯌꯥꯗꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯀꯥꯏꯔꯛꯀꯗꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯗꯥ ꯄꯥꯃꯦꯜꯅ ꯁꯣꯝ ꯍꯥꯏꯕꯤꯔꯤꯗꯨꯁꯨꯅꯦ ꯑꯗꯨꯏ ꯃꯍꯨꯠꯇ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯀꯧꯕꯤꯌꯣ ꯁꯣꯝꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯗꯥ ꯄꯥꯃꯦꯜ ꯁꯣꯝ ꯍꯥꯏꯕꯤꯔꯅꯨ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯕꯤꯌꯣ ꯁꯦ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯀꯧꯋꯣꯕ ꯍꯣꯏ ꯑꯗꯨ ꯂꯤꯛꯂꯥꯏ ꯅꯪ ꯑꯩꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯣꯏ ꯑꯩꯕꯨꯗꯤ ꯆꯣꯞꯂꯁꯨ ꯏꯀꯥꯏꯔꯁꯨ ꯅꯨꯄꯥꯅꯤꯅ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕꯅ ꯂꯥꯟꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯅꯤꯡ ꯊꯨꯡꯉꯛꯇꯕꯁꯨ ꯌꯥꯏ ꯉꯁꯤꯒꯤ ꯃꯇꯧꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨ ꯄꯨꯝꯕꯗꯣ ꯅꯪꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯆꯝꯂꯕ ꯊꯃꯣꯏꯗꯣ ꯃꯩ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯗꯥ ꯄꯥꯃꯦꯜ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯑꯩꯕꯨ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯗꯥ ꯄꯥꯃꯦꯜꯒꯤ ꯃꯐꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯟꯗꯨꯅ ꯂꯥꯛꯂꯤ ꯆꯨꯝꯃꯦ ꯗꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯈꯟꯖꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯈꯔꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯆꯥꯎ ꯑꯔꯪ ꯄꯥꯝꯕ ꯑꯃꯅ ꯑꯃꯕꯨ ꯇꯨꯍꯠꯄꯤꯔꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗꯅꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯤꯡꯉꯣꯜ ꯑꯩꯅꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯤ ꯁꯣꯝꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯗꯥ ꯄꯥꯃꯦꯜ ꯁꯣꯝ ꯍꯥꯏꯕꯤꯔꯅꯨ ꯂꯤꯛꯂꯥꯏ ꯀꯧꯕꯤꯌꯣ ꯍꯥꯏꯖꯕꯅꯤ ꯍꯣꯏ ꯂꯤꯛꯂꯥꯏ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯗꯥ ꯄꯥꯃꯦꯜꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯔꯝꯃꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯅꯦ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯤꯡꯖꯃꯟ ꯈꯔ ꯐꯪꯉꯕꯒꯨꯝ ꯇꯧꯔꯦ ꯅꯪꯒꯤ ꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯇꯦꯡꯈꯛ ꯄꯥꯝꯖꯕꯒꯤꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯔꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯗꯥ ꯄꯥꯃꯦꯜꯅ ꯎꯄꯥꯜ ꯑꯣꯏꯅ ꯂꯦꯞꯄꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯎꯔꯨꯝ ꯄꯤꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯅꯤꯡ ꯆꯣꯡꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯂꯤꯛꯂꯥꯏ ꯗꯥ ꯄꯥꯃꯦꯜ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯌꯨ ꯗꯥ ꯄꯥꯃꯦꯜ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯕ ꯗꯥ ꯄꯥꯃꯦꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯗꯥ ꯄꯥꯃꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯁꯦꯡꯕꯩꯅꯤ ꯗꯥ ꯄꯥꯃꯦꯜ ꯑꯩꯗꯤ ꯗꯥ ꯄꯥꯃꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ
ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯏꯕꯪ ꯑꯃꯗ ꯍꯤꯡꯖꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯌꯥꯝꯅꯁꯨ ꯑꯣꯛꯇꯕ ꯃꯤꯌꯥꯝ ꯃꯔꯛꯇꯁꯨ ꯊꯧꯅꯥ ꯌꯥꯎꯗꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯎꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯪꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯅꯥꯛꯇꯒꯤ ꯁꯣꯏꯗꯅ ꯂꯣꯠꯈꯤꯒꯅꯤ ꯑꯗꯨꯛ ꯂꯦꯝꯅ ꯍꯤꯡꯖꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯅꯛꯁꯟꯅꯔꯨꯕꯗ ꯁꯣꯝ ꯁꯣꯏꯗꯅ ꯃꯥꯏ ꯀꯨꯔꯛꯀꯅꯤ ꯈꯟꯖꯩ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗꯤ ꯁꯨꯝ ꯍꯤꯡꯗ ꯌꯥꯗꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ ꯗꯥꯄꯥꯃꯦꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏ ꯈꯪꯖꯔꯦ ꯑꯩ ꯂꯣꯏ ꯇꯥꯖꯔꯦ ꯂꯧꯊꯣꯛꯂꯀꯣꯏ ꯂꯩꯇ꯭ꯔꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯆꯧ ꯄꯤꯁꯛ ꯈꯥꯏꯗꯕ ꯊꯧꯅꯥ ꯐꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯃ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯗꯨꯅ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯏꯈꯨꯠꯇ ꯁꯤꯟꯅꯕꯤꯔꯦ ꯃꯁꯤꯃꯗꯤ ꯑꯩ ꯂꯦꯝꯅ ꯈꯛ ꯃꯥꯡꯍꯜꯂꯔꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯗꯨꯀꯥꯟꯗ ꯅꯍꯥꯛ ꯂꯥꯛꯀꯦꯔꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯌꯦ ꯍꯩꯃꯥ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯉꯁꯥꯏ ꯅꯃꯥꯅ ꯍꯥꯏꯕ ꯅꯃꯥꯟꯅꯕꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯔꯣ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯒ ꯗꯨꯀꯥꯟ ꯐꯥꯎꯗꯪ ꯉꯥꯏꯍꯥꯛꯇꯪ ꯊꯤꯜꯍꯜꯂꯛꯑꯣꯗꯅ ꯏꯄꯥꯒꯁꯨ ꯁꯛ ꯈꯪꯅꯅꯕ ꯍꯣꯏ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ ꯄꯥꯕꯨꯡ ꯆꯠꯂꯁꯤꯔꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯗꯥꯄꯥꯃꯦꯜꯒꯁꯨ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯌꯦ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯔꯥ ꯑꯁ ꯑꯩꯒꯤ ꯃꯑꯣꯡꯁꯤꯒ ꯁꯝꯃꯣ ꯀꯣꯏꯌꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯩꯅꯔꯣꯏꯗ ꯑꯩꯒꯤ ꯋꯥꯗꯤ ꯁꯝ ꯁꯥꯡꯉꯁꯨ ꯀꯣꯏꯕꯨ ꯈꯥꯛꯑꯁꯨ ꯑꯩꯒꯤꯗꯤ ꯂꯣꯏ ꯌꯥꯖꯔꯦ ꯗꯥꯄꯥꯃꯦꯜꯒꯤ ꯅꯨꯄꯥ ꯊꯣꯛꯄꯅ ꯇꯧꯗꯨꯅꯦ ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨꯅꯦ ꯏꯀꯥꯏꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯅꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯗꯥꯄꯥꯃꯦꯜ ꯉꯥꯛꯇꯪ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯂꯤꯛꯂꯥꯏ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯁꯛ ꯈꯪꯅꯁꯦ ꯍꯥꯏꯗꯨꯗꯤ ꯗꯥꯄꯥꯃꯦꯜ ꯂꯥꯛꯑꯣꯕ ꯆꯪꯉꯨꯁꯦꯕ ꯀꯨꯏꯔꯣꯏꯌꯦ ꯂꯥꯛꯑꯣꯕ ꯐꯔꯦꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏ ꯅꯃꯥꯟꯅꯕꯗꯨꯗꯤ ꯃꯥꯁꯨ ꯌꯥꯎꯔꯤꯌꯦ ꯀꯧꯁꯜꯂꯛꯑꯣꯗꯅ ꯆꯪꯉꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯗꯥꯄꯥꯃꯦꯜ ꯐꯝꯃꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯊꯕꯛ ꯁꯨꯕ ꯉꯩꯗꯤ ꯑꯝꯇ ꯎꯗꯦꯅ ꯍꯥꯏ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅꯦ ꯑꯗꯨꯅ ꯉꯁꯥꯏ ꯄꯨꯡ 2ꯗ ꯂꯣꯏꯅ ꯍꯟꯈ꯭ꯔꯦꯅꯦ ꯁꯦꯟ ꯈꯔ ꯁꯤꯒꯅꯦ ꯁꯅꯥ ꯈꯔ ꯁꯤꯒꯅꯦ ꯏꯊꯟꯗ ꯄꯣꯔꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪ ꯀꯧꯔꯤꯕꯅꯤꯅꯦ ꯅꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡ ꯄꯥꯃꯦꯜ ꯀꯧꯖꯩꯌꯦ ꯑꯣ ꯄꯥꯃꯦ ꯀꯧꯋꯦꯕ ꯏꯕꯨꯡꯉꯣ ꯌꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯆꯥ ꯑꯝꯇ ꯍꯥꯎꯅ ꯊꯛꯁꯤꯁꯦ ꯆꯥ ꯌꯣꯟꯐꯝꯗꯨ ꯅꯪ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯄꯥꯕꯨꯡ ꯑꯗꯨꯗ ꯆꯥ ꯒꯤꯂꯥꯁ 3ꯗ ꯂꯧꯔꯣ ꯆꯠꯂꯣ ꯍꯣꯏ ꯄꯥꯕꯨꯡ ꯗꯥꯄꯥꯃꯦꯜ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯁꯝ ꯃꯅꯥꯁꯤꯗꯪ ꯀꯛꯑꯗꯤꯅꯦ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯃꯥꯜꯂꯤꯅꯦꯁꯦ ꯏꯕꯨꯡꯉꯣꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯄꯥꯕꯕꯨꯗꯤ ꯂꯩꯔꯤꯌꯦ ꯏꯃꯥꯗꯤ ꯆꯍꯤ 5-6 ꯁꯨꯔꯦ ꯂꯩꯈꯤꯗꯕ ꯑꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯒꯇꯅꯦ ꯄꯥꯕꯨꯡ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯒꯤ ꯈꯨꯡꯒꯪꯗꯨꯗꯅꯦ ꯑꯩꯒꯤꯁꯨ ꯏꯆꯦ ꯑꯃ ꯂꯩ ꯍꯣꯏ ꯈꯪꯉꯤ ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏꯗ ꯏꯆꯥꯅꯨꯄꯤꯒ ꯁꯨꯝ ꯈꯪꯅꯔꯝꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯈꯨꯠ ꯈꯔ ꯁꯣꯟꯕ ꯏꯆꯥꯅꯒ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯄꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯕꯦꯀꯤꯡꯁꯦ ꯈꯔ ꯋꯥꯠꯄ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯎꯁꯤꯠꯇꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡ ꯁꯛꯇꯅ ꯇꯧꯔꯤꯅꯤꯅꯦ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯍꯦꯛ ꯂꯥꯛꯄ ꯃꯄꯥ ꯆꯥꯅꯗꯅ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯅ ꯅꯃꯥꯅ ꯇꯝꯃꯦ ꯍꯣꯏ ꯄꯥꯕꯨꯡ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯉꯛꯄꯅꯤ ꯑꯃꯒ ꯍꯦꯛ ꯋꯥꯈꯜ ꯃꯥꯟꯅꯗꯦꯅꯦ ꯏꯕꯨꯡꯉꯣ
그놈님 비어라. 그놈님 비어라. 영상로. 하이, 영상로 그냥. 하이, 당갈로 나. 나 고기 값을 오르는 거. 이봉어세. 하이, 아니 비 부드러. 하이, 값을 해야 돼. 서서 부드러. 하이, sen 부드러 부드러더라. 이봉어. 값들하게. 아이 소리들 비자게 도. 신들이네. sen 부드러. 아이 하이 하이, 또 부드러더라. 아이 부드러더냐. 아이 아부 센지. 아이 소리 비자게. 그래 그래. 어이, ሄግ ላውራ ባ 너 ኮየኒ ምሩ ሃቱ ይገም 어이 이거는 아이 뭐 그래 보내야 이거 이거 하도 그런 거 많이 보면 되네 그럼 또 시대 아이가 뭐다리 미시고 이거 하고 보내 아사바니인데 또 이거 니네 시대야 까야 그 시들이 너 예우니 바붕 여울아니예. Mama, ayaw worry, Mama. 이마 이베마. 세 이마 부카리 오이레시게. 세 이마 방게세. Mama, ako'y pamong di, Ma. Ako'y pamong kajagage. Ako'y pamong karo. Huwag siyam dyan, Ma. 이마게 이베마. 이마게 토이비. 이사게 마토세. 이마게 방암드레. Ima, ayaw worry, Heavenly, Ma. 세 이생 가라 닥치세. 세 기당 타오세. 세. Hai thaba, satu biar, bong lai, tu, sian puri, salah yang thaba, satu biar, tu siapa thaba, salah yang tu. Ayaw worry, Papa. Bong lai sih, hujung hutan salah dam ni, nak kaki pakali no. Papa nga dede. Siya nga sidi Ay para nawa dam. party ko. Para dam ni. Ato si Papa, ay school sa pangamani ko. Ngamani. Babung na niya, kung datin to ini. 모이다 아수 양바 센시부 가라이다기 보레이노 나티 센시부 가라이다기 로레이노 하이바 나티 마tam 나티 chalo na pinaro ndolo chalo cho chalo hai bani 다바멜 se satu bia se babung pom ki lao se lao side gi dine satu na hawa phara 나사세 나사이데기네 마북자 에나 카피세 phara 이마이도비 gatang khang 이마네 호스탄 따나바 페론 홍도게 나 바붕가네 ngakdang 내려무세 satu bia se babung pom ki lao se lao se side gi dine satu bi na hawa phara da babung na ne hospital da phasana ying tho do ni phara ni se ngatang phang hujik ne hospital chalaga ne loi la ying tho dam kem pakhalon wi chasi hai nangbu lo jibane karo thro 아 로이레 mama da polo se tamna 세 이마이도비 이마 보게세 세 tamna 이마도 꼴로세 세 아가씨 안다 통걸로 se mama da thongkal gi babung na ne lai ro gor na ne icha bu matam cha lai mo ngam re ngasi dei ne loi thara dam
ꯇꯧꯔꯁꯦ ꯃꯣꯏꯗ ꯈꯤꯇꯪ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯀꯩꯗꯧꯒꯦ ꯃꯔꯣ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯔꯣ ꯑꯩ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯔꯣ ꯑꯩ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯔꯣ ꯑꯩꯅ ꯏꯆꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯃꯔꯣ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯃꯔꯣ ꯑꯩꯒꯤ ꯏꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯖꯦꯜꯗ ꯂꯩꯔꯁꯨ ꯂꯩꯔꯒꯦ ꯑꯩ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯔꯣ ꯑꯩꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯌꯦ ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯥꯝ ꯂꯩꯁꯤꯗꯤ ꯍꯧꯖꯤꯛꯃꯛ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯔꯣ ꯑꯩꯉꯣꯟꯗꯁꯨ ꯁꯦꯜ ꯈꯔ ꯌꯥꯎꯔꯤꯌꯦ ꯁꯤ ꯄꯥꯏꯁꯜꯂꯣ ꯁꯤ ꯄꯥꯏꯁꯜꯂꯣ ꯑꯗꯨꯒꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯨ ꯏ ꯅꯨꯡꯒ ꯋꯥꯠꯄ ꯂꯩꯔꯗꯤꯅꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯔꯝꯒꯦ ꯑꯩ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯃꯔꯨꯞꯄꯨ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯟ ꯀꯥꯎꯖꯔꯣꯏ 7105-408-633 मरुपु थागतरी से कंकलुमसी इनमा कई कपिनो कोई मैम लैसिदी अबेम से हॉस्पिटल चलदोइने नाबदुना फरदोइने इनमा अइंगोंदसु सेल खरा यावरिये से पाइसन बियो इनमा अइबु सेनसिबु लौरद्रो से लौबिरो इनमा अवत अपा लैरसुने अखोइना थोकपा चेंचोंग तौरदोइने अगांगसिगी पुंसि कन्दबा यादबने हॉस्पिटल चटनबा तौसे दाबा मे टैक्सी होइना कौरसिरा होय अदुना फरनी इनमा आई टैक्सी अमा कौरगे को होय बेमा लाओ दाबा मे होय थोंगाल दोइना ngairasi थबा अखोइनिगी अवाबसि उबिदा ताइबो मपुनने इचागी अनाबा से फरबा ओरसु हाइदरने मखोय अनिबु लाइना थाबिरक ओरबसाने लाओ हॉस्पिटल चलसि लाओ